ꯊꯪꯅꯕꯒꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗꯥꯏꯋꯥꯏꯗ ꯏꯊꯥꯗꯤ ꯍꯦꯛ ꯊꯥꯖꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯕꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯒꯦꯠ ꯂꯣꯝꯗ ꯃꯤ ꯂꯥꯛꯄꯒꯤ ꯒꯦꯠ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯅꯠꯇꯦ, ꯀꯦꯇꯨꯀꯤꯅꯤ. ꯂꯩꯁꯅꯥ ꯀꯦꯇꯨꯀꯤ ꯂꯥꯛꯄꯗ ꯍꯔꯥꯎꯖꯩ. ꯄꯥꯔꯝꯕ ꯈꯕꯔ ꯑꯗꯨ ꯇꯞꯅ ꯊꯝꯈꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ. ꯀꯦꯇꯨꯀꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯌꯧꯁꯤꯜꯂꯛꯂꯦ. ꯂꯩꯁꯅꯥ ꯇꯔꯥꯝꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯦꯇꯨꯀꯤ, ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯁꯤ. ꯍꯣꯏ ꯅꯝꯁꯤ, ꯌꯥꯅꯤ ꯍꯥꯏꯅ ꯃꯥꯌꯣꯛꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯃꯤ. ꯂꯩꯁꯅꯥꯗꯨ ꯀꯦꯇꯨꯀꯤꯕꯨ ꯌꯦꯡꯅ ꯃꯈꯥ ꯇꯥꯏ. ꯆꯥ ꯅꯨꯡꯒ ꯊꯛꯂꯒꯅꯦ ꯋꯥꯔꯤꯒ ꯁꯥꯈꯤꯁꯤ. ꯄ꯭ꯔꯞ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯅꯪꯒꯤ ꯂꯥꯛꯄꯒ ꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ. ꯉꯁꯤꯗꯤ ꯍꯩꯃꯥ, ꯁꯤꯅ ꯅꯆꯥꯅꯨꯄꯥ ꯍꯥꯏꯗꯨꯔꯣ? ꯄꯥꯈꯪ ꯐꯥꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯀꯦꯇꯨꯀꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ. ꯐꯥꯔꯕꯅꯤ ꯅꯝꯁꯤ. ꯃꯣꯏꯅ ꯆꯥꯎꯔꯛꯄꯁꯦ ꯋꯥꯍꯩꯅꯦ ꯇꯧꯔꯤꯁꯦ. ꯋꯥꯕꯅꯤ ꯀꯦꯇꯨꯀꯤ, ꯃꯣꯏꯅ ꯆꯥꯎꯔꯛꯄꯁꯦ ꯋꯥꯕꯅꯤ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯑꯩꯈꯣꯏꯒꯤꯁꯨ. ꯉꯥꯏꯈꯣ, ꯅꯪꯕꯨ ꯅꯍꯥꯟ ꯑꯩꯅ ꯍꯧꯗꯣꯛꯄ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯏꯅꯝꯁꯦ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ. ꯂꯩꯁꯅꯥꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯏ. ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯦꯝꯆꯥꯗꯨ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯀꯞ ꯑꯃꯒ ꯆꯥꯅꯕ ꯈꯔꯒ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯦꯝꯆꯥ ꯃꯍꯥꯛꯅꯁꯨ ꯀꯦꯇꯨꯀꯤꯕꯨ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯦ. ꯑꯗꯨꯅ ꯏꯉꯛꯅ, ꯍꯩꯃꯥ, ꯌꯥꯝ ꯉꯟꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦ ꯍꯥꯏꯋꯥꯅꯤ. ꯑꯩꯗꯤ ꯃꯤ ꯂꯩꯍꯧꯗꯕꯗꯨꯗ ꯆꯥꯒꯁꯦ ꯑꯃꯈꯛ ꯑꯣꯏꯅ ꯏꯅꯝꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦꯗꯅ. ꯍꯥꯏꯅ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯥ ꯀꯞ ꯑꯗꯨ ꯇꯞꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ. ꯑꯩ ꯆꯥ ꯂꯧꯊꯣꯛꯎꯒꯦꯀꯣ ꯀꯦꯇꯨꯀꯤ, ꯐꯝꯃꯝꯈꯣꯀꯣ. ꯍꯣꯏ ꯏꯆꯦ. ꯃꯦꯝꯆꯥꯗꯨ ꯇꯍꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯂꯩꯁꯅꯥꯗꯨ ꯀꯦꯇꯨꯀꯤꯕꯨ ꯌꯦꯡꯅ ꯋꯥ ꯃꯈꯥ ꯇꯥꯏ. ꯅꯪ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯧꯗꯣꯛꯂꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯕꯅꯣ? ꯏꯅꯝꯁꯦ, ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯏꯅꯝꯁꯤ, ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ. ꯂꯨꯝꯊꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯁꯅꯥꯗꯨꯁꯨ ꯂꯨꯝꯊꯅ ꯀꯦꯇꯨꯀꯤꯕꯨ ꯌꯦꯡꯉꯤ. ꯑꯗꯨꯒ, ꯑꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯅꯣꯅꯦ ꯅꯪꯕꯣ? ꯏꯅꯝꯁꯦ, ꯑꯩꯅ ꯋꯥ ꯑꯗꯨ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕ ꯑꯃ ꯑꯩ ꯄꯟꯖꯔꯦ. ꯑꯗꯨꯒ ꯑꯃꯅ ꯁꯨꯝꯗꯧꯕꯅꯤ ꯏꯅꯝꯁꯦ. ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯃꯨꯡꯗꯨ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯂꯤ. ꯑꯗ ꯏꯃꯨꯡ ꯑꯁꯤꯅ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ ꯁꯤꯅꯤ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ. ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯂꯨꯍꯣꯡꯂꯕꯁꯨ ꯆꯔꯆꯇ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯇꯥꯛꯂꯤ. ꯍꯌꯦꯡ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯤ. ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯁꯅꯥꯗꯨ. ꯀꯦꯇꯨꯀꯤ ꯋꯥ ꯑꯁꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯗꯕꯅꯤꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯗꯦ. ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤ ꯑꯆꯝꯕ ꯏꯃꯨꯡ ꯅꯠꯇꯦ, ꯅꯤꯡꯊꯦꯝꯆꯥꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯔꯝꯃꯤ. ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯇꯝ ꯑꯃꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯏꯟꯗꯤꯌꯟ ꯅꯦꯚꯤꯗ ꯑꯦꯗꯃꯤꯔꯦꯜ ꯑꯣꯐ ꯗ ꯐ꯭ꯂꯤꯠ ꯑꯣꯏꯗꯨꯅ ꯍꯥꯏꯌꯦꯁ ꯄꯣꯁ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯆꯥ ꯑꯃꯨꯛ ꯄꯤꯔꯝꯃꯤ. ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯦ. ꯂꯩꯁꯅꯥ ꯇꯞꯅ, ꯆꯥ ꯐꯥꯂꯨ ꯀꯦꯇꯨꯀꯤ, ꯏꯅꯝꯁꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯒꯦ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ, ꯋꯥꯔꯤꯁꯦ ꯏꯆꯥꯅꯨꯄꯥ ꯇꯥꯗ꯭ꯔꯤ. ꯑꯩ ꯏꯆꯥꯗ ꯍꯥꯏꯗ꯭ꯔꯤꯕꯅꯤ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯃ ꯇꯥꯔꯒ ꯏꯆꯥꯗ ꯇꯞꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ. ꯃꯦꯝꯆꯥꯗꯨ ꯀꯦꯇꯨꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯠꯇꯦ, ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯔꯃꯤ ꯀꯦꯇꯨꯀꯤ ꯅꯪꯕꯣ. ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯨꯀꯣ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝꯅ ꯂꯨꯍꯣꯡꯕꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ. ꯃꯤꯉꯣꯟꯗ ꯃꯤꯅꯝꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯦꯇꯨꯀꯤ. ꯏꯅꯝꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯀꯌꯥ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯒꯤ ꯈꯛ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯑꯩ ꯏꯁꯥꯅ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦꯗꯣ. ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯂꯣꯠꯁꯤꯟꯕ ꯄꯥꯝꯗꯦ. ꯑꯗꯨꯒ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯍꯦꯛꯇ ꯃꯗꯨꯗ ꯍꯔꯥꯎ ꯌꯥꯔꯛꯂꯦ ꯐꯔꯦ, ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯑꯀꯥꯏꯕ ꯑꯃ ꯂꯩꯇꯦ. ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥꯅ. ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ.
ꯑꯗꯨꯅ ꯌꯥꯅꯤꯡꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯂꯩꯁꯅꯥ ꯇꯞꯅ ꯆꯥ ꯀꯞ ꯑꯃ ꯂꯥꯝꯗꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯗꯨꯅ ꯊꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯗꯨꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯑꯁꯨꯝꯅ: ꯑꯗꯨꯒ ꯑꯃꯅ ꯀꯦꯇꯨꯀꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯥꯡꯗ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯑꯩꯅ ꯊꯥꯖꯅ ꯆꯠꯄ ꯄꯥꯝꯖꯅ ꯅꯤꯡꯕ ꯂꯥꯏ ꯑꯗꯣ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯃꯈꯣꯏꯅ ꯌꯥꯔꯕꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯣꯡꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯃꯨ꯫ ꯍꯣꯏ ꯏꯅꯝꯁꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯗ ꯑꯃꯨꯛꯇ ꯇꯝꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯞꯐꯔꯤꯕ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯀꯞꯐꯕꯅꯤ꯫ ꯑꯐꯕ ꯉꯥꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤꯗꯅ꯫ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯐꯕ ꯏꯃꯨꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯖꯔꯤꯕ꯫ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯦꯇꯨꯀꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯏꯅꯝꯁꯤꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯐꯅꯅꯕ ꯈꯔ ꯇꯧ꯫ ꯑꯗꯨꯗꯤ ꯏꯅꯝꯁꯤ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯗꯣ꯫ ꯃꯦꯝꯆꯥ, ꯅꯪꯅ ꯇꯧꯔꯒ ꯑꯁꯥꯋꯥꯏ ꯐꯥꯎꯕ ꯍꯦꯛ ꯊꯤꯟꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯀꯦꯇꯨꯀꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯁꯨ ꯅꯨꯄꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯁꯅꯥꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯁꯨꯕꯨ ꯂꯛꯅꯩ꯫ ꯏꯁꯨ ꯊꯣꯏꯕꯤ ꯍꯧꯒꯠꯂꯦꯗꯅ, ꯀꯗꯥꯏ ꯕꯨꯕꯣꯛꯀꯤ ꯊꯣꯏꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯕꯨꯕꯣꯛ ꯄꯝꯒꯦꯁꯦ꯫ ꯑꯉꯥꯡ ꯑꯗꯨ ꯍꯔꯥꯎ ꯃꯕꯣꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕꯗꯨ ꯅꯥꯀꯜ ꯂꯣꯏꯔ ꯐꯝꯊꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ: ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯥ? ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ, ꯂꯩꯀꯥꯏꯒꯤ ꯅꯅꯨꯝꯆꯥ ꯀꯦꯇꯨꯀꯤꯅꯤ꯫ ꯈꯨꯡꯒꯪꯂꯣꯝꯗ ꯃꯌꯨꯝ ꯄꯥꯟꯕꯗꯣ ꯑꯗꯨꯅꯤ꯫ ꯀꯩ ꯑꯔꯨꯕ ꯊꯕꯛ ꯂꯩꯒꯦ ꯃꯥꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ? ꯏꯃꯥꯒ ꯑꯔꯨꯕ ꯋꯥ ꯑꯃ ꯃꯥꯒ ꯇꯥꯟꯅꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯨ꯫ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯃꯦꯟꯁꯤꯟꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯏꯕꯨꯡꯉꯣ꯫ ꯄꯨꯋꯥꯡꯕ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯄꯨꯔꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯆꯨꯝꯃꯤ ꯏꯃꯥ, ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯅꯔꯤꯁꯤꯗꯤ ꯑꯐꯕ ꯃꯤꯑꯣꯏꯕ ꯀꯌꯥꯅꯤ꯫ ꯑꯆꯧꯕ ꯐꯝꯊꯣꯜ ꯐꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯃꯥ ꯌꯥꯎꯗ ꯃꯄꯥꯇꯅ ꯌꯣꯛꯄ꯫ ꯃꯁꯤ ꯅꯠꯇꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯍꯧꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤꯗꯃꯛ ꯃꯄꯥ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯃꯄꯥ ꯑꯩꯅ ꯂꯩꯍꯜꯂꯣꯏ꯫ ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯄꯣꯛꯏ꯫ ꯅꯥꯈꯣꯏꯅꯅ ꯍꯥꯏꯕꯗ ꯃꯆꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯕꯅꯤꯅ ꯇꯞꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯣꯏꯗꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ: ꯅꯤꯡꯊꯦꯝ, ꯅꯪꯁꯦ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ꯫ ꯃꯤꯔꯛ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯁꯦ ꯈꯖꯤꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯃ, ꯑꯩꯒꯤꯅ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ꯫ ꯌꯨꯝꯁꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯄꯥꯅ ꯆꯥꯈꯛ ꯂꯩꯍꯧꯕ ꯑꯩꯅ ꯄꯥꯝꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯌꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯝꯃꯤ: ꯏꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯑꯩ ꯃꯗꯨ ꯌꯥꯖꯅꯤꯡꯗꯦ ꯏꯃꯥ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯩꯒꯤ ꯊꯔꯤꯛꯅ ꯍꯦꯟꯅ ꯋꯥꯔꯧꯅꯕ ꯊꯕꯛ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ ꯏꯃꯥ꯫ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯃꯩꯆꯥꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯨꯝ ꯃꯅꯨꯡꯗ ꯁꯥꯎꯅ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯅꯥꯗꯣ꯫ ꯃꯦꯂꯩꯁꯅꯥꯗꯣ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯒꯤ ꯁꯤꯡ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯈꯤꯗꯕ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯍꯪꯂꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ, ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝ ꯃꯁꯝ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯣꯏꯅ ꯊꯥꯗ ꯇꯞꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯇꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ:
ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯄꯥꯝꯃꯤꯕꯗꯤ? ꯅꯪ ꯂꯝ ꯍꯦꯟꯒ ꯅꯪꯅ ꯂꯝ ꯍꯦꯛ ꯍꯦꯟꯕꯗ ꯋꯥꯕꯗꯨ ꯀꯥꯎꯒꯅꯨ. ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯆꯩ. ꯇꯨꯡꯁꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥ ꯊꯥꯒꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯏꯈꯪ ꯍꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯊꯥꯒꯣꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯪ ꯍꯟꯗꯛ ꯃꯔꯛ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ. ꯁꯅꯥ, ꯃꯃꯥꯅ ꯍꯥꯏꯕ ꯏꯜ. ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ. ꯃꯦꯂꯩ ꯁꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯑꯩꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯃꯥ ꯅꯪꯕꯣ? ꯅꯆꯥ ꯀꯩꯝꯇ ꯇꯧꯗꯦꯀꯣ. ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ. ꯑꯗꯨꯕꯨ ꯋꯥꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ. ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ. ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯏꯕꯦꯝꯃ. ꯃꯃꯥ ꯊꯥꯒꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯔꯝꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯨꯔꯛꯄ ꯁꯤꯗ ꯑꯣꯏꯔꯦ ꯃꯦꯂꯩ ꯁꯅꯥ ꯃꯥꯅ ꯕꯤꯠ ꯑꯃꯨꯛ ꯍꯥꯠꯂꯤꯕꯁꯦ. ꯇꯞꯅ ꯈꯨꯝꯃꯤ, ꯑꯁ ꯑꯩꯒꯤ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯇꯥ ꯆꯧꯍꯥꯟ ꯑꯝꯇ ꯍꯣꯡꯅꯕ ꯇꯧꯏꯃ. ꯍꯌꯦꯡ ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯁꯤꯗ ꯏꯃꯥ ꯈꯛꯇꯪ ꯂꯩꯍꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕꯅꯤ. ꯍꯣ ꯅꯕꯨꯡꯗꯣ ꯉꯥꯡꯅꯕ ꯑꯩ ꯇꯜꯂꯦꯕ. ꯃꯥ ꯉꯥꯡꯅꯕ ꯑꯩ ꯉꯝꯗꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯏꯕꯦꯝꯃ. ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯂꯩ. ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯆꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨ. ꯅꯤꯡꯊꯤꯅ ꯊꯧꯀꯣ ꯒꯥꯔꯤ ꯊꯧꯕꯗꯣ. ꯅꯪꯒꯤ ꯀꯟꯅ ꯊꯧꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ. ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯃꯆꯥꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ. ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗꯦ. ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯇꯥꯗꯦ. ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯊꯣꯡꯅ ꯋꯥꯈ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩ. ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯦꯇꯨꯀꯤ ꯃꯥꯕꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ. ꯍꯩꯃ, ꯀꯦꯇꯨꯀꯤꯌꯥ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯦ. ꯑꯩꯁꯦ ꯌꯨꯝꯂꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯏꯆꯥ ꯅꯨꯄꯥꯒ. ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯂꯦ. ꯑꯗꯨꯅ ꯄꯥꯎꯁꯦ ꯇꯝꯅꯤꯡꯗꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯤꯅꯤ. ꯑꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯎ. ꯀꯅꯥꯝꯇ ꯂꯩꯇꯦ, ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ. ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯈꯤꯁꯦ. ꯍꯥꯏꯅ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯩ. ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ. ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯉꯁꯥꯏ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡ ꯊꯥꯒꯣꯏꯒꯤ ꯃꯐꯝꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ. ꯇꯝꯂꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯥꯒꯣꯏꯗꯨ ꯇꯞꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ. ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ. ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯗꯕ, ꯃꯆꯥ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯩ. ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯅꯥꯅ ꯌꯥꯔꯛꯀꯗꯧꯕ ꯃꯥꯟꯗꯦ. ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥ ꯑꯩꯅ ꯀꯔꯝꯅ ꯑꯇꯣꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯗꯧꯔꯤꯕꯅꯣꯅꯦ ꯏꯆꯥꯁꯤꯗ? ꯑꯗꯨꯕꯨ ꯏꯆꯦ, ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯂꯩꯍꯟꯕꯗꯤ ꯅꯠꯇꯦꯗꯅ. ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯅꯤ ꯏꯆꯦ. ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯅꯤ. ꯑꯗꯨꯒ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯕꯅꯤ ꯏꯆꯦ. ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ. ꯍꯣꯏꯅꯦ ꯀꯦꯇꯨꯀꯤ, ꯏꯆꯦ ꯃꯨꯟꯅ ꯈꯪꯉꯤ. ꯅꯣꯏ ꯇꯥꯆꯧꯒꯁꯨꯅꯦ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯈꯟꯅꯈꯤꯒꯦ. ꯋꯥꯐꯝꯁꯦ ꯑꯩꯅ ꯏꯆꯥꯗ ꯍꯧꯗꯣꯛꯇ꯭ꯔꯤ. ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ. ꯑꯩꯒꯤ ꯏꯆꯥꯗ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯕꯅꯤꯅꯦ. ꯏꯆꯦ, ꯂꯩꯕꯨ ꯂꯩꯔꯒꯗꯤ ꯐꯩ. ꯑꯁꯣꯝꯒꯤ ꯋꯥꯁꯤꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒꯁꯨ ꯌꯥꯅꯤ. ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯟꯅꯕꯤꯔꯣ. ꯐꯔꯦ ꯏꯆꯦ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯆꯥꯛ ꯆꯥꯅꯕ ꯇꯧꯕꯤꯍꯧꯔꯣ. ꯑꯃꯨꯛ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ. ꯀꯔꯤꯅꯣ, ꯅꯪ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯣ. ꯑꯩ ꯇꯤꯐꯤꯟꯗ ꯍꯥꯞꯄꯤꯔꯒꯦ. ꯉꯥ ꯊꯣꯡꯕꯅꯤ. ꯑꯁꯨꯝ ꯇꯧꯗꯅ ꯋꯥꯔꯤꯗꯣ ꯑꯃꯗꯒꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤꯗꯣ. ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯀꯗꯧꯔꯦ. ꯌꯨꯝꯗ ꯉꯁꯤ ꯑꯌꯨꯛꯇ ꯈꯔ ꯋꯥ ꯉꯥꯡꯅꯕꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯌꯨꯝꯗ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ.
ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯃꯃꯥꯗꯨ ꯃꯆꯥꯅ ꯅꯥꯟꯅ ꯊꯣꯛꯂꯛꯄꯗꯨꯕꯨ ꯎꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ ꯅꯤꯡꯊꯦꯝ ꯌꯨꯝꯁꯦ ꯅꯪꯒꯤꯅꯤ ꯅꯪꯅ ꯐꯔꯕ ꯑꯐꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯗꯧꯕꯅꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯨꯡꯒꯪꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯑꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯋꯥꯠꯄ ꯊꯕꯛꯀ ꯍꯌꯦꯡ ꯂꯣꯏꯅ ꯇꯧꯔꯣ ꯏꯉꯛ ꯉꯛꯂꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯆꯤꯡꯈꯩ ꯇꯝꯉꯥꯟꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯄꯨꯡ 2 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯔꯣꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯤꯕꯣ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯅꯨꯗ ꯑꯁ ꯌꯥꯝ ꯉꯥꯡꯉꯤ ꯑꯣꯏꯕ ꯂꯣꯏꯁꯤꯜꯂꯨꯀꯣ ꯃꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦꯕ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯔꯦ ꯀꯌꯥꯗꯤ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯃꯇꯥꯎꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯕꯨ ꯍꯥꯏꯅꯤ ꯑꯗꯨꯅ ꯊꯕꯛ ꯋꯥꯒ ꯋꯥꯔꯨꯕꯒ ꯆꯤꯡꯈꯩꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯟꯅ ꯈꯨꯡꯒꯪꯂꯣꯝꯗ ꯍꯥꯏꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯄꯨ ꯃꯍꯥꯛꯁꯨ ꯃꯇꯥꯡ ꯃꯇꯝ ꯍꯦꯛ ꯆꯥꯗꯅ ꯊꯦꯡꯅꯍꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯆꯤꯛꯄ ꯃꯐꯝ ꯁꯨꯝ ꯊꯤꯔꯛꯄꯗ ꯋꯥꯡꯕ ꯑꯗꯨꯁꯨ ꯈꯨꯡꯒꯪꯂꯣꯝꯗ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯗꯕꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯈꯤꯗ꯭ꯔꯗꯨꯅ ꯁꯦꯝꯗꯨꯅ ꯂꯩ ꯐꯔꯛ ꯇꯥꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯂꯝꯕꯤꯗ ꯃꯤ ꯀꯌꯥ ꯆꯠꯅꯗꯦ ꯑꯗꯨꯕꯨ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯕꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯤ ꯃꯦꯂꯩꯁꯅ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯩ ꯄꯨꯋꯥꯡꯕ ꯇꯍꯥꯅ ꯀꯧꯖꯩ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯃꯦꯂꯩꯁꯅꯥꯗꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯁꯋꯥꯏꯒꯤ ꯃꯤ ꯃꯥꯟꯗꯕꯗꯨꯗ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯊꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯥꯝꯃꯤ ꯃꯦꯂꯩꯁꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩ ꯑꯣꯏꯕꯤꯔꯕꯅꯣ ꯄꯨꯋꯥꯡꯕ ꯌꯥꯝ ꯂꯦꯝꯅ ꯁꯨꯝꯗꯧꯕꯅꯤ ꯑꯩꯗꯣ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯕ ꯁꯋꯥꯏ ꯑꯅꯛꯄꯗ ꯋꯥꯔꯛꯁꯣꯞꯀ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯁꯦꯝꯗꯨꯅ ꯇ꯭ꯔꯥꯏ ꯌꯥꯝ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯃꯦꯂꯩꯁꯅꯥꯗꯨ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯍꯦꯛ ꯎꯕꯗ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯁꯋꯥꯏꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯦꯀꯥꯅꯤꯛ ꯑꯣꯏꯕ ꯑꯍꯜ ꯑꯃꯗꯤ ꯂꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯍꯜꯗꯨꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯁꯠ ꯍꯦꯛꯇ ꯈꯨꯝꯗꯦ ꯃꯦꯂꯩꯁꯅꯥꯗꯨ ꯋꯥꯡꯕ ꯇꯞꯅ ꯀꯌꯥꯝ ꯂꯥꯞꯀꯦ ꯈꯣꯡꯅ ꯆꯠꯄ ꯌꯥꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯕꯗꯤ ꯌꯥꯅꯤꯌꯦ ꯑꯗ ꯑꯩ ꯒꯥꯔꯤꯗ ꯆꯠꯁꯦ ꯍꯥꯏꯒꯗꯧꯕꯗꯣ ꯅꯨꯡꯁꯤꯠꯇꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤ ꯋꯥꯡꯕ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯑꯩ ꯏꯟꯖꯔꯒꯦ ꯌꯥꯔꯒꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯄ꯭ꯂꯤꯖ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯅꯥꯀꯜ ꯂꯣꯏꯔꯞ ꯅꯨꯄꯤ ꯃꯍꯥꯛꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯥꯞꯇꯛꯀꯨꯏ ꯍꯔꯥꯎꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯊꯃꯣꯏꯗ ꯃꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯇꯍꯥ ꯇꯍꯥ ꯀꯨꯝꯊꯥ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗ ꯆꯤꯡꯈꯩꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ ꯋꯥꯈꯜ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯑꯣ ꯅꯣ